Loyalam E-PAO tabi bakutima po hitram susmitana namitangi po pizari aham da pantabi headline. State asigi ching amasung tamda leriba community kudimakna nusi chanana leminaraba matamda Manipur khwaidagi chawkhapa state ama oigani haina Modi na phongdokhrei. Manipurda ain kaina changlakhiba immigrants sing khunda leita haloi haina governor na phongdokhrei. Kuki MLA Tarana Athubada separate union territory Semnaba PM da Memorendum Pisinkhre. Sandona Pichari State asigi ching amasung tamda lairiba community kudimakna nusi chanana leminaraba matamda Manipur khwaidagi chawkhotpa state ama oigani haina Modi na phongdokhrei. Prime Minister Narendra Modi ngasi numit yung mamatungda chahi ani hena irang thoklaba Manipur gi capital Imphal da leiba Kangla da laktuna miyam gi mifam pangthokpaga loinana Manipurda tung koiba santi amadi chawkhot purake harabadi ching amasung tamda leiriba community singna amato oina leiduna amana amabu thazana ba thamlaba tata purakpa ngamgani haina phongdokhrei ngasi Kangla da pangthokiba miyam gi mifam aduda PM Modi na hai thokiba thodok kaya kauthokna duna chawkhot khongthangi lambida mayon onsinduna tampakta leiriba maitai community amadi chingda leriba Kuki community singna amaga thajanaba thamduna English ngani kulhumdoi horakhiba ethnic violence asigi warishin purakpa ngamgani amadi Manipurda tung koiba santi thamduna North East state singi manungda khwaidagi chawkhotpa state ama oiba ngamgani haiki mahakna makhatana hai Manipur asi India gi oina lemjaningai oiba mingchet yamna phangba state amani adubu haukiba chahi khara asida Manipurda chawkhot lamjelda awang nongpoki state singdagi khwaidagi khumang yangna chalamba state amani adubu laibak thiba violence ki thodok singna chawkhot lamjel asi thintha hale masi yamna laibak thibani asigumba thodok asi amuk hana thoktanaba chingamasung tamda leriba miyamna amana amabu thajaba thamduna santi amasung chawkhot lamjelda saruk yanaba honagadabani haina appeal tawki Manipurda ain kaina changlakhiba immigrants sing khunda leita haloi haina governor na phongdokhrei ngasi Prime Minister Narendra Modi gi Chuchapur khongchata saruk yakhiba Manipur gi Governor Ajay Kumar Ballana Chuchambur da pangthokiba public meeting aduda Manipurda ain kaina changsilakhiba immigrants sing khunda leita ba ya haloi haina phongdokhrei Governor na makhatara dun hai peoples beyond the border haina khangariba illegal immigrants sing asi masak khangduktuna maramda halankibagi khongthang lokhotpaga loinana hauzik Manipur ga yumlo nariba Myanmar dagi ain kaina changlakhiba immigrants sing asi thengnana ba state government na achoba singnaba ama mayongnari hari Wafam asi Governor na ngasi Chuchapurda pangthokpa public meeting amada Prime Minister Narendra Modi gi mamangda phongdokhibaga loinana Manipur asi soidanamaki chawkhot lamjelda khumang chawsinba state ama oibatanatana santi oiba state ama athuba matamda laklagani haina phongdokhi Governor na makhataradan hai beyond the border singdagi lakpa lam khopchinba miyoisingda kaidawnungda ekhoina lampiroi state amasung center government na hiramasigi matangda akanba miyeng thamduna ain kaina leishiliba immigrants sing takthoknaba honari Governor na makhataradan hai state government asina irang asina maram oiraga mayumakai manghan khraba IDP singbu phase ahum thokna khaidoktuna makhoigi resettlement amasung rehabilitation tonaba state asida thorang toba hokrai Manipurda makhatana irang thoktanabagi damak ahenba security personnel sing amasung quick response team sing maru oiba mpham singda deploy tawduna thorakpa irang sing matam chana laksinaba sem sare haiki Kuki MLA Tarana Athubada separate union territory Semnaba PM da Memorendum Pisinkhre Prime Minister Narendra Modi gi ngasigi Chuchampur khongchat manungda BJP KPA amasung independent yauna punna Kuki MLA Tarana athuba matamda political settlement amasung masagi legislature leiba separate union territory amasemnaba joint memorandum ama Pisinkhre hari Kuki MLA Tarana pisinkiba joint memorandum adu da haribadi Manipurda minority community singda tathi tawoibagi thawong kaya chathaba yauna state asida chathaba hingsagi thawong singna maram oiraga makhoibu valley area dagi namfuda tanthoki Maramaduna Jam Manaba room amagi makada valley ga puna leminaba habasi oithokloi afaba yumthangnaba ama ohenaba hot leminaraba khaktada santi oina leminaba ngamgani valley dagi to khaina leiba asina makhoigi miyam santi security amasung tangdu leitana leiba ngamgani Prime Minister Narendra Modi gi Manipur khongchat asina state asigi political future da itihasik oiba hongba ama purakpa ngamlagani habigi thazabale lenana atuba matamda legislature leiba separate union territory ama semagi wafam asida dialogue chathanaba taksili hari amaromda handak thokiba kangloki irang aduda victim oikiba thanlon kendra gi MLA Wongjagin
Valtinasu Mahakil Lanai Oiba Memorendum Ama Prime Minister the Pisiladuna in Kumjali Singani Kulhumdogi Memory da Mahakna Chief Minister Office da Kangluki Irang Maram Oiraga Infal the Panada Leriba Chuchampurgi Miyosing Asoi Angam Yauduna Jatan Kinaba Pangtokiba Security Meeting Amasaru Yaruraga Halapada Rims Rota Miyoi Karan akan mamong da attack toroppadagi mahak tamthina soki lenana thodok asina maram oiraga mahapu paralyzed oibatana tana ngasi phawa handicap oiduna leri zomi Kuki mar community asi Imphal amasung Valley district singdagi pulap tanthorakhrabanina physical amasung social oina haujikti tongan tongana leire maram aduna separate administration atuba matamda pinabatak hari Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu. Manipur Youth Congress ki thomi singna mai chaklaba Manipur gi map makhuta paiduna Modi gi khongchat mangoina na protest tawkhrai. Manipur Youth Congress ki thomi singna Prime Minister Narendra Modi na Kangla Fort yoruk thringi mangoina na ngasi numit yungma matung mai chakpa Manipur gi map paiduna Prime Minister gi khongchat asi Buyaning da bopongdoktuna BT Road laiba Kanglagi nongchup thamba gate manakta protest thakrai. Khongjang singki ba Manipur Youth Congress ki thomi singna Kanglagi nongchup thangba gate romda changsina bahonabada masing yamlaba state forcing na thatuna makhatana charhan khidrei. Ngasigi khongjang loising aduna khongjang changsinlingai manungda Manipurda lakliba Prime Minister Narendra Modi asi India ki khwaidigi minungsi heitaba Prime Minister ni amasung Amit Shah asina khwaidigi minungsi heitaba Home Minister haina slogan laukhi. Makhatana khongjang loisingi maraktagi youth ki luchingba amana phongdorakpada karigidamak Prime Minister Narendra Modi na asuk sanglaba matam habidi chahi ani henjilaklaba irang asibu matam chana laktuna irang asibu thembagi mahuta hojik Manipurda laktuna miyamgi oiba kari afaba thabak tawgadaribano habisi achoba wahang amani haiki khongjang loisingna ngasi santi amasung democratic oiba mongda changsinkiba khongjang aduda lengangna thingkiba adubu yaningda phongdorakli Korkomgi total shutdown na Tampaki district sing kontak lasina kray. India ki Prime Minister Narendra Modi na pungkharagi khongchata lakhiba adugi mayokta Korkomna haukiba nongyai matung pung amadagi mahakna leringai matam phawba kaukiba total shutdown na khwaramba kaithai yauna Tampaki district sing da leriba kaithel sing kontak lansi khibaga loinana mahausagi punsida chauna akaiba pikhrei. Ngasi PM Modi na Chuchampur District Headquarter da leba Peace Ground da miyamgi mifam ama pangthoklaba matung makhatana state asigi capital oriba Imphal gi Kanglada ani shuba mifam ama pangthokhi mifam aduga mari leinana security force na akanba Jackson thorang lakhotki PM gi khongchat adu Korkom na kaukhiba total shutdown na maram oiraga state asida leriba lengak amasung lanai gi office yauna mahiloi sangsing thonglona khi lambi da passenger service yauna lanai gari sing chatpagi chang yamna hanthaki PM Modi na Chuchampur da pangthokpa mifam adu loiraba matung mafam adudagi by road ta akanba Jackson thorang lunina Kangla tamna lakhi Prime Minister gi khongchat adu miyamna thoraktuna opugi changsu yamna hanthaki amarom da su ngasi ayuk anganbadagi hauna state asida akanma mongda chukiba nongna maram oiraga state asigi maru eba lambi sing ising thumjilaktuna chatok chasinda chawna akaiba mayonakhi Babupara Secretariat Office yauna tongan lambi sing ising thumjinduna miyamgi mahausagi punsida chawna akaiba pikhi Prime Minister gi khongchat asika mari lenena pamdaba thodok sing thoktanaba security na akanba Jackson thorang sing lokhatkhi Thobal gi mafam kaya da su PM gi khongjang yaningdaba phongdoktuna khongjang changsingkhrai Prime Minister Narendra Modi gi nomagi oiba Manipur khongchat yaningdaba phongdoktuna ngasi Thobal district ki tonga mafam singda maira paibe singna kholau kaya lauduna khongjang changsingkhrai Thobal district ki sangayung pham lelong arapti Thobal laisang them nompok sekmai amasung khangabok lamlong keithalale maira paibi singna makhuta placard paiduna sit in protest athaki sit in protest aduda Prime Minister Narendra Modi go back Manipurda ki upswa lautho India government ki divide and rule policy khudakta lepu Manipur gi warushimpur u heba kholau sing laukhi amaromda Prime Minister gi khongchat asibu yaningda phongdoktuna Thobal district ta nompok sekmai gi akoibeda leba khul 13 gi apunba loop environment protection committee gi imasingna nompok sekmai da Prime Minister Modi gi Manipur khongchat boycott tawduna sit in protest pangthokhi Sisipurda lupa crore listing tareka chahum rongi chakwa thorangi project sing urep uyung tamkhrei Prime Minister Narendra Modi na ngasi Manipur gi Chuchampurda lupa crore listing tareka chahum henbagi tongan ba chakwa thorangi project sing urep uyung tamkhrei thoram adu datin kiba miyam da wangangduna Manipur asi thona amasung akhangkan bagi magun chenba lamni Manipur gi ching sing asi mahausagi mamal nairba khudol amani ching sing asina miyam na lepalaitana kana hotnabagi khudam adu oiri haiki
Mahakna hai lamdam asigi nat chanabi makhal makha kaya amasung mapangal asi India gi maru oiba pangal amani. Manipur gi maming asimaktada mani haiba wahi asi yauri. Masina lakadoriba matam singda awang nongpok puna maki magun hengadaba mani amatakli. India lengana Manipur gi chakwa thorangi khungchat asi khumang chawsil hanaba lepla leitana honari. Wakhalon asiga lunana mahakna ngasi Manipur gi miyam gi marakta laki maduna chawrakna lupa kro lising taret ka chahungi project sing sanga kray. Project sing asina Manipur gi miyam gi maru oiba chingi lamda leiba tribal community singi punsi mahing fagat hangani. Project sing asina lamdam asida haksel amasung education gi anawba khudong chaba sing phangalagani. Anawba khongthang sing asigidamak mahakna Manipur amasung Chuchampur gi miyam da thagat phawangdokhi. Supreme Court na lebaki mafam pumnamakta bombula thaba thingnaba khangankray. Supreme Court na Delhi amasung National Capital Region NCR khaknatana lebaki mafam pumnamakta bombula thaba thingnaba khangankray. Lebak asida leriba citizen khudimakta pollution na akaiba pihandanabagi pandamda athingba ase India gi mafam pumnamakta chana hangadabni haina Supreme Court na phangdokhi. Delhi amasung NCR region da chahi amarom bombula thaba thingbagi mayokta firecracker manufacturing singna file torokpa application amagi hearing chatharaduna Chief Justice Bhusan R Gawaina luchingba bench amana haiki. Delhi amasung NCR khaktada pollution thokhandana thorang lokhatpa yaroi. Lebak asigi mafam pumnamakta bombula thaba thingduna pollution thokhandana ba thorang lokhatpa thoi. Justice K Binochandran su yawba bench aduna makhatana haiki. Bombula thabana nungsit manghanbaga lunana noise pollution thokhanduna miyobi haksel da chawna akaiba pi haiba pumnamak khangnaraba wafamni. Bombula saba amasung yonba singna court ki wayal adubu singnaraduna file toropa petition amana haiki madudi. Bombula sabagi industry asina imung kayagi hingnabagi lambi oiribani. Chahi amarom athingba thamlakhiba asina maram oraga miyoy kayagi hingnabagi lambi da chawna apanma pire. Petitioner singi makaida lepkhiba senior advocate Dama Sasadari Naidu amadi ke Parmeshona haiki madudi nungsit morpagi chang hantahanabagi pandamda green cracker sizinaba yahanabagi wafam pukhalaba phawba korna ayaba pidre ing kumja lisingani kuntare tene kunnipan phawba bombula sanabagi license pirabasu court ki athingba asina maram oiraga firecracker industry na makhatana bombula sabagi khudong chaba lehenre haina Association of Firework Traders Indic Collective amadi Haryana Firework Manufacturer na wakalakhibani. Susila Karkibu Nepal ge interim prime minister oina wasak lokre. Political ge charang na bathoklaba Nepal da hanagi chief justice Susila Karkibu ngasi interim prime minister oina wasak lokre. Army President Ramchandra Paudel amasung Zenji protest ki leaders sing unaduna wari sanarba matungda parliament dissolve tawraga achamba thoram ama pangtoktuna Susila Karkibu interim prime minister oina wasak lokhibani. Kolmangi Singh Om Prakash Aryal amadi Valanda Sarmasu minister oina wasak lokhi. Nepal ge interim prime minister oina wasak lokraba Susila Karki da lebak asigi prime minister Narendra Modi na thagar wahi phongdokrai. Social media platform account thagalapa warol amada Modi na hai. Yumno na balebak ta ing tapa phibam hanjil hanaba honabada India na angamba thakta mateng pangnaba thorang tawduna lai. Ngasi interim prime minister oina wasak lokraba Susila Karki Nepal ge ahanba nupi chief justice ni. Paugi marak thatna Loyalam E-PAO tabiriba kudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Arubada maruiba po amuka na pisari. State asigi ching amasung tamda leriba community kudimakna nungsi chanana leminaraba matamda Manipur khwaidagi chawkhatpa state ama oigani haina Modi na phongdokrai. Manipurda ain kana Changlak immigrant sing khunda laita haloi haina governor na phongdorakli. Kuki MLA Tarana Athubada separate union territory Semnaba PM da Memorendum Pisinkhre. Matang asida Loyalam E-PAO na namitangi pao bibil lazare tabiri ba khudimako amuka hana kurumjani.